Houkhiba Pung Kunmari ashida Manipur amasung Manipurgi mapalda kari Thokkhibage Haiba adu Khangminnashi Lok Sabhada tha asigi 16da introduce Thokhiba Transgender Person Protection of Right Amendment Bill 2016 yaningde haiduna All Manipur Nupi Manbi Association Empowering Transgender Ability ita amadi All Trans Men Association ATMA gi mieng makhada lamdam asida lairiba nupa manbi amadi nupi manbi singna flash mob protest tawduna yaningdaba phongdokre Manipur Police na motor vehicle offense ki mayokta chatharakpa drive da March kulumdoidagi March 18 faubada punna chalan chamaga 12 isu tawki aduga apunba lupa lakh amaga lising 68 chamanga gi senpam su khongot pangamki NSCN IM singnaba singna nongmai kaplakpada National Socialist Councils of Nagalim NSCN Eastern Flank ke Kedar Mari khudakta sire hairi thodok asi Houkhiba numidang pung 8:30 rom tarakpa matam adwaida Kamjong district ki Kasong Khulen block ki manung chanba Hongbai village da Thokhibani haire America ki President Donald ki mayokta ba rally ama US ki state Yankhai da event lising ahunga chani henba pangthokhi mioi million kyana sar yaduna pangthokhiba protest aduna America da potchai gi mamalong khalakliba Trump ki policy amasung Iran war gi mayokta protest tawkhibani Iran gi English newspaper Tehran Times da United States ki government da direct warning tawkhre newspaper asigi front paper da welcome to hell haina iduna hai karigumba US ki lanmi singna Iran da khong tarakpa taragadi lanmi khudingmak ku coffin da halangani haina phongdokre haribo wafam asi United States na Middle East da ahenba force thajinba discussion tawkhraba matungda paukum piduna irakpani Indian Premier League ki ani suba match da Kolkata ga Mumbai ga sanabada Mumbai na Kolkata bu wicket 6 maithiba pikre Mumbai Indians ki Sardul Thakur na over mari ball langbada run 38 piduna wicket ahum lawraga player of the match ta ke makhataba update singidamak mirror longu follow to sinba kaubiganu